Northeast की स्टेट Shing Asi Afghanistan की Phivam Adumak Tahannaba Government of India na Hotnare HAINA Inner Manipur Parliamentary Constituency की MP Dr. ANGOMCHA BIMOL AKOIJAM na MARAL SHIKHRE Manipur की हौजिक ओइरिबा फिवम असिके मतंगदा PTI वीडियोस ता पीबा अखनबा इंटरव्यू अमदा वाफम असे फोंदोकदुना MP BIMOL AKOIJAM na हाई Manipur da हौजिक ओइरिबा फिवम असे उत्तर प्रदेश नत्रगा बिहार दा ओइरमलबदे सेंटर ना खंगसिन उसिनादना लेरमलोय Manipur da lairiba security personnel lising humpu asi center na mapung fana sisinarabade irang asi athubada laksin bangamgane Manipur ki BJP MLA singki marakta kangbu amana separate administration ke wafam puthoraktuna tokhai tabagi fibam amal lakliba asi Prime Minister na BJP ki MLA amasung minister sing pullap kauraga wakal tahanba yabane Adumaksu center na tawdrabanina Manipur da thokiba irang asida Government of India so masigitek chak pupam thoi haina MP BIMOL AKOIJAM na phongdokhe Manipur ase Afghanistan ki fibam ka manaraklabra haina hangba wahang amagi paukhum piraduna MP BIMOL AKOIJAM na makhata na hai wahang asigi mahutta Government of India na Manipur ase Afghanistan da janariba banana republic ki fibam aduma kohelabra haiba wahang asina chunaba hengane Maramdi Manipur ase kangkhong chainaba amade mache tanaba kanagumba kharana script oina iraga sanaba yaure Manipur da hojik thokliba hingsagi thawong sing ase post colonial India da amukta ukhidriba mawong amada chatharakle hojikti Manipur gi irang ase da aphaba makhagi khuchu khulai amasong military gi mawong da operation chathaduna civil war ga kariso khenaba lairaktre haina MP Dr. BIMOL AKOIJAM na makhata na phungdokhe